Israel na Ahanba Oina Hamas ki Mathakta high-tech 120mm iron sting mortar bomb Sijinnakhre. Gaza Strip ta Hamas ki rocket launcher sing da target taunaba amasung Hamas ki fighter kaya marum mamu yaithanaba Israel ki Defense Forces IDF Meglan unit na Ahanba Oina innovative weapon ama oiriba high-tech iron sting system adu Sijinnakhre. Israel ki Air Force na nongmaijing numita Ahanba Oina iron sting system Sijinnakiba adugi footage adu thadorokre. Iron Sting haidibasi laser amasung GPS guidance animak yauba 120mm mortar munition amani amasung masigi kilometer amadagina taragani thoigi range lay masi sizinabana ground warfare adu masak onthogan gani amasung vetalising adubo organic accurate amasung effective fire power pigani precision IED Iron Sting ama yauna pambai kaya marum na Air Force na Hamas fighter kaya marum hatkre haina Meglan gi formation commander Major General Umer ko hanhai ke lan haukiba matung dagi haujik phawbada Meglan unit na Gaza da operative chame hen hatkre regular amasung reservist Megalan Igos amasung dubdeban unit sing na mapam khudingmak amasung yeknaba khudingmak phangani amasung makoi bumangan gane punna ikhoi na mai pakani hai ke aikhoi gi lanme sing aikhoi na thajai hai na Meglan formation commander oidiba Israel gi Major General aduna hai ke